Dharma gi Luchingba amabu Mihat Mipun Chennei Haina Maral season lakpa kwakta gi CSO singna Hakchinna lawi furup masel gi marakta nungsinadana singchep thaba lepkadabani haina kwakta gi CSO singna fongdorakli Kanglaipa Communist Party KCP na sirakliba Maral asi yumfam yaudaba aranba wafam ni haina kwakta da leiba CSO singna fongdorakre kwakta bazar da leiba AKYVO gi office ta pangthokpa paugi mifam amada CSO amagi Luchingba amana hai Manipur da nungtigi fongba pauchi singda lona thingkraba lalhol KCP gi Information and Public Relations ni haizaba M Punsiba Maitai na kutyek piduna thadorakpa cherol amada kwakta da leiba MV Khalid asi kumza inglisingani kunhumdoi gi mi manga gi ahingda kwakta KMC Ward number 8 ta mioi ahum kuki narco terrorist singna hatlamba gi thodok amada Chennei haina hairakliba wafam asiga mari leinana MV Khalid ka kwakta da leiba CSO singa faminaraba matungda mangonda sirakliba Maral asigi matangda kupna thigatnabagi matungda haiba Maral asi fam yaudaba aranba wafamni hairi Thobal Police Station na koliba Hairok Wangjing Lamkhai New Market ta leiba Kwa Maru Mana Yonba Hairok Part 3 da leiba Ningthauzam Bizen Kumar Elias Roben gi dukanda haukiba August 10 da nongmai round ahum kapsilambagi thaudoka mari leinana KCP na thokpa press statement amada yaurakpa thengnabadagi khanglakpa ngamkhibani wafam asi kwakta miyambu usit thawoidabani haina kwakta da leiriba CSO singna lawi misi adugi matangdadi hanadagi NIA na case lokatuna lairibani KCP gi M Punsiba Maitai na thadorakpa cherol aduda yauriba Sanjoy Patel amadi Ningthauzam Bizen Kumar Elias Roben Kwamana yonthok yonsinda mari leinai haina fonglakhiba adu MV Khalid ka karigumba hiram amatada mari leinade haina su MV Khalid tagi CSO singi member singna khangbangam khi MV Khalid asi chumnagi Kwamana gi business tawzaba misakamani loinana Dharma gi Luchingba amasuni KCP gi M Punsiba hariba mioi asina haukhiba Englishingani kunumdogi November 13 MV Khalid ki matangda aranba yumfam yaudaba pau kaya fonglakpa laikhrabani matamadudagi su kwakta gi CSO AKYVO na MV Khalid ki matangda November 19 Englishingani kunhumdoida media ki khuthangda clarification pikhiba laikhre mahakna makhata na hai kumza Englishingani kunmari gi me mapandasu KCP gi M Punsibana MV Khalid Kwamana gi business tawduna kukila lolup singda achauba senfam thadaba lai haina Maral sirakhiba lairabani matamadudasu kwakta da lairiba CSO singna press conference tawduna sengdokhiba laikhrabani loinana KCP gi M Punsiba hairiba mioi asina kwakta da Kwamana gi business tawriba mioi singda Imphal airport tagi Kwamana lauraga business tawdrabadi Kwamana gi business amata tawba yaroi haina athingba pirakhiba lai makhatana MV Khalid na tawzariba business asida apanma pibiganu haina kwakta da lairiba CSO singi maikai dagi appeal tawri loinana karigumba MV Khalid ta fatanungda thorakpa taragadi KCP gi M Punsibana daito oigadabani haina paugi mifamaduda fongdorakli thoramaduda Anjuman gi publicity secretary Maulana Ayazuddin AKYVO gi vice president Aribam Mufuzuddin MPYA gi president MV Hafizuddin amasung AKCOC media coordinator Abdul Bariksu Sarukyaki Mohammad Mufizuddin vice president AKYVO All Gupta Youth Voluntary Organization Thobal PS na koliba Hairok Wangjing Lamkhai New Market ta leiba Kwa Maru Mana Yonba Hairok Part 3 da leiba Ningthauzam Bizen Kumar Elias Robin gi dukanda haukiba August 10 da nongmai round ahum kapsil lambagi thodok ka mari leinana tolakpa press statement amada KCP gi Information and Public Relation ni haizaba M Punsiba Maitaina queer piduna thadorakpa pauche singda kokta da leiba MB Khalid asi 2023 gi megit ahing kokta KMC Ward number 8 ta ahingda tamioi ahum kuki narco terrorist singna hatlam bagi thodok amada Chennei haina hairakliba wafam asina mari leinana ngasi MB Khalid koktada leiba CSO singa famin narabagi tungda mangonda sirakliba Maral asigi matangda kupna thigatlabagi tungda mangonda sirakliba Maral asi yumpham yaudaba aranba wafam ni haibasi khanglakpa ngamki wafam asi kokta prajabu usit thawoidaba ni haina koktada leiriba CSO singna lawi case asigi matangda we already NIA na laukhatuna lairibani KCP M Punsiba Maitaina Sanjay Patel amadi Ningthauzam Bizen Kumar Elias Roben Kauba Mana Yonthok Yonsinda Mari Lainai Haina Pauche da Fonglakhiba adu MB Khalid na Khalid ka karigumba hiram amata mari lainade haina su MB Khalid tagi khangba ngamki MB Khalid asidi chumnagi Kwa Mana gi business tawzaba misak amani loinana Dharma gi Luchingba amasu ni
KCPꯒꯤ M ꯄꯨꯟꯁꯤꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 17, 2023ꯗ MB ꯈꯥꯂꯤꯛꯀꯤ ꯃꯇꯥꯡꯗ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯄꯥꯎ ꯀꯌꯥ ꯐꯣꯡꯂꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯇꯝꯗꯨꯗꯁꯨ ꯀꯣꯛꯇꯥꯒꯤ CSO AKYVOꯅ MB ꯈꯥꯂꯤꯛꯀꯤ ꯃꯇꯥꯡꯗ ꯅꯕꯦꯝꯕꯔ 18, 2023ꯗ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯄꯤꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯈꯥ ताना मे डेट 9, 2024 दसु KCPगी M पुनसिबना MB खालिक क्वामनागी बिजनेस तौदुना कुकी लालहौ लुपसिंगदा अचौबा सेनफम थाथाबा लई हाइना मराल सिरकखिबा लैरबनी। मतमदुदसु कोक्तादा लैरिबा CSO सिंगना प्रेस कॉन्फ्रेंस तौदुना सेंगदोखिबा लैरबनी। लोइनाना KCPगी M पुनसिबा हाइरिबा मियोय असिना कोक्तादा क्वामनागी बिजनेस तौरिबा मियोय सिंगदा इम्फाल ट्रांसपोर्ट तगी क्वामना लौरगा बिजनेस तौद्रबदी क्वामनागी बिजनेस अमता तौबा यारोय हाइना अथिंगबा पिरकखिबा लೈ। हौजिक KCPगी M पुनसिबना फोन नंबर होंगदुना कोक्तागी डिस्ट्रीब्यूटर सिंगदा किहन खांगहनबगी थबक लेप्तना चत्थरी। ललक असिदा धर्मगी लुचिंगबा amabu Mihat Mipun दा चेन्नई हाइरकपसि मणिपुरदा नुंसि चानना लैमिन्नरिबा मैतै पंगल अनिगी मरक्ता नुंसिनदनबा सिंचेप थाबनी। लोइनना थोखननिंगदबा थौदोक कया थोलकनबा सिनबनी हाइना कोक्तागी CSO सिंगना लौदबा ngamde। मखा ताना MB खालिकना तौजरिबा याम चमलबा बिजनेस असिदा अपनबा पीबीगनु हाइना कोक्तादा लैरिबा CSO सिंगी मैकैदगी अपील तौजरी। लोइनना करिगुम्बा MB अब्दुल खालिक ता फत्ता नुंगदा थोलकपा तारगदी KCP M पुनसिबगी दायित्व ओइजगदबनी।